Ngara numida waira phone kiba kangai pa ki meragi pau se degi maru eba pau khara khanga charaga miam da khudo tamjike kaksing amade tengnopa district tegi bom yauna khulai kaya phaga pangam krai Manipur police yauna central security ki apamba kanguna Manipur gi tampa amade singgi mapang kaya da coming operation sathaba matamda kaksing amade tengnopa district tegi bom yauna yamlaba khulai kaya phaga pangam le haire Manipur police control room dagi phangba pau gi matung inna Magazine amakalonina countrymate 9mm pistol ani magazine yawa .22 gi rifle sama pompi ama .36 ke hand grenade ama kapa yariba nongmai maru taruk tongning kun ga taret small grenade ani jar small cell manga biofan handset ama bulletproof jacket ani yauna polam kaya kaksing district ki manungsan ba utang pupi khulge phagapak ngamle haire nakal amaramda Tengnopa district ki Maujang village tagi trap bore single rifles mari 7.62 mm gi countryman rifles ama .303 rifles ama countryman pompi ahum countryman lathok nongmai ama AK-47 gi magazine ani kapa yariba nongmai maruni fu IED ahum charger ama galonyana handset ani phagabangam ki haide makha tarak point editorial gi pawda miyam da khudo tamjike Kuki Hmar sing na landarakle haiba khangna laingang na karigi tumina laithokliwano Manipur gi si MNS bere masa mangna terrorist ni haina yamna phongna laukthokraba Kuki Hmar kanguna maitai khul kaya da nomai kapsinduna landarakle loinana misi mina kaya yaure haibagi pau Manipur laingang na tana tumina laisiliwasi karigino haiba wafam ama lakle Kuki terrorist kanguna nomai kapsinduna yumai thaba Misi minato ole haiba hek khangbaga Manipur lenga ki makhada laiba state security forcing thogdok thofam da khudak ta thomjinduna Kuki terrorist ingbu ta thoknaba amadi fakatuna ain gi oiba sairak pina ba thabak lengang lofam thokpani adubu Manipur lenga na Kuki terrorist ing nomai kapsinduna law sujaba lawmi haiba gi thabak satharak le haiba khangna loinina makhogi nomai maruna panduna mioi kaya soktuna Imphal da laiba hospital kaya da Laikanana pukholakle haibagi pau fangna karigomba lakhapam thokpa thaba amada lakhotana tumina laisimba haibasi yamna lale sarkar gi thawung asina taklibati Kuki Hmar sing asibu lengang phongna sagale haibani masigi mayek senglaba khudam haibabu ngasi numi humni marini gi mamangdagi haungna Manipur gi tunga ba mafang kaya da lausuba sasaba lawmi kaya nomai kapsinduna aso apanangki masigi matungda makhata na khol ngakpa Jiribamda security force ka nomai ka amna bagi thabak sathabada Kuki Hmar kya laikhidaba yauri maduna Kuki Hmar sing landaningba matamda yamna komna landarakpa haibadu oiri asigamba mihamipung gi thawung asi chathare haibasi Manipur lengang na khanglabasu Manipur gi mafam kayada lairiba central security force nga thawdok thofam da thomjinuna Kuki terrorist takthoknaba amadi phagatnabagi thabak amata lakhotpa laitri haiba yai Makata na akama mongda nomai kapna rabasu Manipur lengang na karisu na sungduna laithokli nomai kapna duna misi mina amade aso apan yaure haibasi chief minister Biren atay minister amade MLL sing loinana Manipur gi DGP security advisor na singba sing pau tarabasu khanglabasu karigumba thaba amata lakhotna laibasi yamna lali home pariba chief minister na sumakata state security forcing da Thawdaduna nomai kapchinduna landarakliba Kuki Hmar sing tawthoknaba amadi phagatnaba thabak paikhatnaba thawdadana tumina laithokliba sikarigino Manipur gi konung oriba Imphal mayol amadi akoiba mafam singda nomai kapnabagi thawdok amadi atai mahaulampo ki thawdok thorakpa matamdadi khudakta ahemba security force thajinduna control tawgnaba honei nomai kapnariba miyoising khudakta fagatuna ain gi oiba thabak lakhotnaba honei Matau asamna Manipur gi mafam kaya da hingsa gi thawdok thorakpa matamda madugi pau hek phangbaga Manipur lengang na khudakta hingsa thokliba miyoising adu fagatuna ain gi oiba serak pinaba honafam thokpani masigi ona tainabada handak Manipur gi tunga ba mafamda Kuki terrorist singna afaba makhalgi nomai sijinaduna khulai faijadaba maitai miyamda nomai kapsinduna landa silakpa yum maithaba pochai kaya lut tawbagi thabak sathare khangna Lengang na khudaki oiba thabak lakhotana miyamgi damakta Manipur lengak lairi lamdama si rules of law mapung phana satliba mafam amani haiba du lengang na tawthorakpa thabakna utpa ngamde
Manipur leingakki achouba asoiba haibadi Kuki terrorist-singba mapung phana saugappagum tawbagi thawung asina Kuki terrorist-singna naw chawduna makhoigidamakta Manipur leingak leidi haiduna maitai michamsinggi mathakta maning tamna nomai kapsinduna landabagi thaba asi satharaktuna leitadraba mikap mira kholtana nillaba lamdam ama haibadu oiriba phibam asida leingak mapu oiriba Chief Minister dagi hauraga atai minister amadi MLA singna makhoi chakri konduna sarkar kaidraga loire haiduna yamna nungaiba punsi marel amada ningaiduna laithokpa ngami MLA sing asi mikhalgi matamda miyamna bot thadaduna miyamgi muhit oina thagatkibani haiba asi khangjadabagum tawi madun Manipur lenga ama ichaw chawna leina lenga ki mimangmaktada Kuki terrorist singna landarakpa matamda kariguma thaba ama thalakhatana kuma yengbagum laitholiba asi karigino haiba du lengak mapu oriba Chief Minister Birenna macha khaina lebak miyamda singdofam thoi makha tarakpana panam pause degi maru oiba pau khara khangasaraga miyamda khudo tamjige MLA sing kauraga wari sana hanbana ingtappa purakpa ngamloi sapre administration natana warisin leite MLA Paulilan Haukip ingtappa amade warisin puraknavani haiduna India lengaki Ministry of Home Affairs na Manipur da lairiba Kanglup Phurup singgi MLA sing kauduna wari sana haliba asina kanava lairoi Kuki singge tokhaiba sapre administration natana irang asigi solution leite haina saikoi kendra ki MLA Paulian Haukip na phonglokhrei wafam masi awang nopokta base tawba news agency amaga akhanana unava amada phonglokibani mahakna hai tonga Phurup Kanglup singge MLA sing unahanduna wari sarabasu Kuki singge tokhaiba administration pidrip fawba Manipur da ingtappa purakpa ngamloi Manipur da ingtappa puraknaba Chief Minister Birenna Kuki MLA singga wari sanari haina Solicitor General of India na Supreme Court ta thamkiba wafam adu aramba yumpham yaudaba wafamni aikoina kadawbagi Chief Minister unagadoribano irang asigi mastermind Chief Minister Bireni solution puraknabani haiduna mahaka wari sanabagi wahanthok leite Kuki singde Manipur lengaktagi tokhai takhiba kuirei mahakna makhata na hai irang hek haurakpadagi Kuki taba singi mafamsingda Manipur lengaki sasan leitrei Kuki singna ngasi phaba masagi territory sing aksaduna lakli haiki amaramda ngasi jiribamda CRPF na khuthanbada Kuki meritan 13 laikhidaba aduda MLA asina awaba phongdorakhrei makha tarapa pauda Naga Kuki gi landa Kuki singna maredagi tanthorakraba naga sing amu hanna khundahangadavani Naga Kuki landa Kuki singna maredagi tanthorakraba naga Phurup ki miyoi sing amu hanna khundahanbaga loinana makhoi compensation pigadavane haina demand tarakle wafam masi news agency amana Tribal Youth Department Foundation gi chairman L Siroga unabada phongdorakibani mahakna hai lising masama pamongdragni thoida thokiba Naga Kuki gi lana maram oiraga moreda mahorol dagi khundaduna lakhiba Naga Phurup ki mayon lamkang amadi tangol singnamduna tanthorakki makhoi gi dama foundation asina ngasi phawa asumba Royal Fangnaba lengakta taksinduna lakli haukiba mirol ahum asida makhoi gi mangkriba lantum singgi compensation pibinaba amadi makoiba amu hana khunda laita hanaba taksinduna lakli adum oinama haujik paliba Chief Minister Birenna foundation asigi demand sing asibu tabiduna thabakta onthokani habagi thajaba pirakpa asima apemba po panba yabadi Naga Kuki gi landa Kuki student organization na Naga sing pung kunmari gi manungda more thadoktuna chakhigadavani haina kumja lising masama pamogdrani thoigi Methada akamba wafam thamkibani makha tarapa pauda Kuki Job Council na Churchampur da shutdown lokthokhrei jiribamda ngasi Kuki Village Volunteer taraga mathoi CRPF ki makhuta laikhidaba aduba waba phungdoktuna Kuki Job Council na hayeng pung 5 dagi numidang pung 3 fawa Churchampur da tote shutdown lokthokhrei Kuki Job Council na thadorakpa zero amada tote shutdown lokthoknaduna tote shutdown asina medical personnel ambulance media electronic amadi water supply ki thabak te konseloi hairei cherosina ngasi gi thawdo aduda laikhidraba Kuki Job volunteer singgi imung manunggi awabada saruk yaba phongdorakpa galoinana Kuki Job miyam gi santi security amadi justice ki damak thawaina pontha pigraba tanglaba thawai singni haina singtharakli ngasi gi thawdo aduba akamba mongda condemn tawba galoinana
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯇ ꯊꯤꯒꯠꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯥꯏꯂꯣꯟ ꯚꯤꯂꯦꯖꯇ ꯂꯩꯕ ꯆꯣꯡꯁꯥꯡ ꯀꯤꯝ ꯍ꯭ꯃꯥꯔ ꯆꯍꯤ 38 ꯀꯧꯕꯤ ꯃꯆꯥ 3 ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯀꯥ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ꯫ ꯖꯣꯃꯤ ꯃꯥꯔꯗ ꯑꯦꯁꯣꯁꯤꯌꯦꯁꯟ (ZMA), ꯍ꯭ꯃꯥꯔ ꯋꯨꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ (HWA), ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ (KWU), ITLF ꯋꯨꯃꯦꯟꯁ ꯋꯤꯡꯁ ꯑꯃꯗꯤ ꯃꯤꯖꯣ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯋꯨꯃꯦꯟꯁ ꯋꯤꯡꯁꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯦꯡꯅ ꯐꯪꯕ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯀꯥꯞꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯍ꯭ꯃꯥꯔ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯗꯤ ꯇꯤꯝ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯂꯥ ꯁꯤꯌꯝꯂꯤꯌꯥꯟ ꯂꯥꯎꯜꯊꯥ ꯍꯦꯅꯔꯤ, ꯖꯣꯁꯦꯐ ꯑꯥꯔꯇꯦ ꯄꯨꯏꯑ ꯔꯣꯕꯥꯔꯠ ꯔꯨꯋꯥ ꯂꯥ ꯐꯤꯃꯥ ꯑꯃꯁꯨꯡ ꯂꯥꯝꯅꯩ ꯔꯤꯌꯦꯟ ꯀꯧꯏ ꯍꯥꯏꯔꯤ꯫